ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ. ꯈꯨꯜꯗꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 3 ꯄꯣꯛꯂꯝꯃꯤ. ꯃꯃꯤꯡꯅ ꯊꯣꯏꯕ, ꯄꯥꯔꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯀꯧꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯣꯏꯕꯗꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣꯜꯗ ꯆꯠꯂꯤ. ꯐꯖꯔꯕ ꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯌꯦꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯄꯥꯔꯤꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩ. ꯃꯆꯤꯟ ꯃꯅꯥꯎ 3ꯗꯒꯤ ꯁꯤꯡꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯤ. ꯖꯒꯣꯏ ꯁꯥꯕ, ꯂꯥꯏ ꯌꯦꯛꯄ, ꯂꯩꯀꯣꯜꯕꯨ ꯁꯦꯟꯅꯕꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ. ꯃꯁꯤꯈꯛ ꯅꯠꯇꯦ, ꯊꯕꯛ ꯀꯌꯥ ꯃꯔꯨꯝꯁꯨ ꯍꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯁꯅꯥꯊꯣꯏꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯂꯝꯗꯦ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯄꯨ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯃꯅꯥꯏꯁꯤꯡꯗ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ. ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯒꯤ ꯂꯝꯆꯠꯇꯨꯗ ꯅꯤꯡꯊꯧꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ 3ꯃꯛ ꯄꯥꯈꯪ ꯂꯣꯏꯅꯃꯛ ꯐꯥꯔꯛꯂꯦ. ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨꯗꯤ ꯈꯨꯕꯝꯁꯤ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ. ꯅꯤꯡꯊꯧꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ 3ꯃꯛ ꯂꯣꯏꯅꯃꯛ ꯀꯧꯁꯤꯜꯂꯝꯃꯤ. ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯆꯥꯅꯨꯄꯥ 3ꯗꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯣꯏꯕꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ 3ꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯆꯥꯁꯥ, ꯌꯦꯡꯉꯣꯏ, ꯑꯩꯍꯥꯛꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯨꯜꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯈꯨꯜꯁꯦ ꯉꯥꯛ ꯁꯦꯜꯂꯛꯂꯤꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯑꯍꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏꯔꯦ. ꯑꯩꯅ ꯃꯄꯨꯒꯤ ꯈꯨꯌꯥ ꯇꯥꯟꯗ꯭ꯔꯤꯉꯩ ꯂꯝ ꯈꯔ ꯀꯣꯏꯕ ꯄꯥꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯀꯣꯏꯕ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯑꯩꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯁꯦ, ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯀꯅꯥꯅ ꯂꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏ 3ꯗꯒꯤ ꯈꯪꯕ ꯄꯥꯝꯃꯤ." ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯇꯤ ꯃꯗꯨꯒꯤ ꯈꯨꯕꯝꯗꯣ, ꯃꯗꯨꯒꯤ ꯗꯥꯏꯇꯗꯨ ꯂꯧꯕꯗ ꯃꯇꯤꯛ ꯆꯥꯗꯦ. ꯑꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯃꯗꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏ. ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯗ ꯀꯔꯤ ꯃꯒꯨꯟ, ꯀꯔꯤ ꯃꯍꯩ ꯍꯩꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤ. ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯈꯪꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅꯃꯛ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡꯗꯣ ꯇꯧꯖꯒꯦ." ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯝꯃꯤ, "ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ," ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯄꯥꯔꯤꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯄꯥꯔꯤ ꯊꯣꯛꯈ꯭ꯔꯕꯗ ꯑꯇꯣꯝꯕꯒ ꯑꯍꯜꯒ ꯈꯛ ꯉꯥꯏꯍꯧꯔꯦ. ꯃꯄꯥꯕꯨꯡꯅ ꯉꯥꯡꯕ ꯋꯥ ꯍꯧꯗ꯭ꯔꯤꯉꯩ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯈꯨꯕꯝꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯅꯆꯥ ꯑꯩꯉꯣꯟꯗ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯖꯩ. ꯑꯩꯅꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯖꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯂꯨꯔꯤꯕꯗꯤ ꯑꯩꯍꯥꯛꯇꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯟꯕꯅꯤꯗꯣ. ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯍꯥꯏꯕꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯂꯧꯐꯝ ꯊꯣꯛꯄꯅꯤ. ꯑꯗꯨꯅ ꯏꯌꯥꯝꯕ ꯊꯣꯏꯕꯕꯨ ꯑꯣꯏꯅ ꯇꯧꯍꯟꯕꯤꯔꯣ." ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯕꯨ ꯏꯆꯥꯁꯥ, ꯈꯨꯕꯝꯁꯤꯒꯤ ꯊꯕꯛꯁꯤꯗꯗꯤ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ. ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯅ ꯑꯗꯨꯝ ꯇꯧꯔꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ. ꯅꯍꯥꯛ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯔꯒ ꯌꯦꯡꯍꯟꯅꯤꯡꯉꯤꯗꯣ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁꯅꯥꯊꯣꯏ ꯊꯧꯁꯥꯗꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩ ꯃꯗꯨꯒꯤ ꯊꯧꯗꯥꯡꯗꯣ ꯂꯧꯖꯕ ꯉꯝꯖꯔꯣꯏ. ꯃꯗꯨ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯃꯔꯨꯞꯁꯤꯡꯒ ꯎꯃꯪ ꯆꯠꯂꯒ ꯁꯥ ꯇꯥꯟꯕꯅ ꯍꯦꯟꯅ ꯐꯅꯤ. ꯃꯗꯣ ꯑꯩꯉꯣꯟꯗ ꯀꯣꯛ ꯌꯥꯝꯅ ꯁꯥꯒꯗꯕ ꯊꯕꯛ ꯑꯣꯏꯅꯤꯕꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯊꯣꯏ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯗꯨꯒꯤ ꯑꯁꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯈꯛꯇꯗ ꯉꯥꯏꯁꯤꯜꯂꯛꯂꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯍꯥꯛꯇꯤ ꯏꯄꯥꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯅꯤ. ꯑꯗꯨꯅ ꯏꯄꯥꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ." ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯊꯣꯏꯕ ꯁꯥꯎꯔꯞꯅ ꯈꯨꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯣ ꯄꯨꯛꯅꯤꯡ ꯀꯌꯥꯕꯨ ꯆꯪꯗꯦ ꯄꯥꯝꯗꯦ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ. ꯑꯗꯨꯒ ꯏꯄꯥꯒꯤ ꯑꯁꯥꯕꯨ ꯀꯥꯏꯍꯟꯕꯒꯤꯗꯃꯛꯇꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯑꯩꯍꯥꯛ
ꯃꯥꯂꯦꯝ ꯄꯨꯝꯕꯁꯤ ꯁꯤꯟ ꯊꯨꯡꯅ ꯆꯠꯂꯒ ꯑꯐꯥꯎꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯌꯦꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯩꯁꯤꯡꯕꯁꯤꯁꯨ ꯎꯠꯊꯣꯛꯄꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯑꯐꯥꯎꯕ ꯂꯥꯏꯌꯦꯛꯄ ꯍꯥꯏꯅ ꯀꯧꯅꯕꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯅ ꯑꯃꯨꯛꯇ ꯇꯥꯖꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯃꯣꯏ ꯀꯟꯁꯤꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧꯗꯣ ꯁꯥꯎꯅ ꯌꯨꯝꯊꯛꯇ ꯌꯦꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯄꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯅꯃꯥꯡꯃꯛꯇꯗ ꯎꯔꯦꯗꯅ ꯅꯍꯥꯛꯀꯤ ꯀꯔꯤ ꯑꯃꯨꯛ ꯑꯄꯥꯝꯕ ꯋꯥꯠꯂꯤꯕꯒꯦ ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯉꯁꯥꯏ ꯃꯈꯩ ꯂꯣꯟꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯂꯩ ꯄꯣꯂꯥꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯗꯨꯝꯅ ꯋꯥꯔꯨꯒꯅꯨ ꯄꯨꯛꯅꯤꯡꯗꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯍꯥꯛꯅꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯕꯗ ꯂꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥ ꯂꯨꯅ ꯊꯣꯛꯂꯔꯕꯅꯣ ꯏꯆꯥꯅꯨꯄꯥ 3 ꯄꯣꯛꯄꯕꯨ ꯑꯩꯒꯤ ꯈꯨꯕꯝꯁꯦ ꯁꯤꯟꯕꯤꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯆꯥ 3ꯒꯤ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯉꯣꯟꯗꯗꯤ ꯆꯩꯊꯦꯡ ꯐꯪꯕ ꯌꯧꯔꯝꯂꯣꯏꯌꯦ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯃꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯅꯤꯁꯨꯕꯒꯤ ꯊꯕꯛ ꯑꯃꯃꯨꯛ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯄꯤꯛꯄ ꯂꯥꯏꯔꯦꯝꯕꯤꯗꯣ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯋꯥꯍꯩ ꯈꯔ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯊꯣꯏꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯖꯔꯕ ꯃꯉꯥꯜ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯃꯈꯛ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯆꯥꯅꯨꯄꯥ ꯅꯍꯥꯛꯄꯨ ꯊꯥꯡꯁꯥꯡꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯅꯥꯊꯣꯏꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯊꯥꯡꯁꯦ ꯁꯛꯇꯤ ꯌꯥꯝꯅ ꯆꯦꯟꯕ ꯃꯥꯜꯂꯤ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯁꯑꯣꯡ ꯁꯥꯗꯥ ꯈꯔ ꯎꯕ ꯐꯪꯏ ꯃꯁꯤꯕꯨ ꯑꯇꯣꯞꯄ ꯊꯥꯡꯁꯤꯡꯁꯤꯗꯒꯤ ꯌꯥꯝꯅ ꯃꯉꯥꯜ ꯂꯩꯕ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯃꯒꯨꯟ ꯂꯩ ꯑꯗꯨꯕꯨꯅꯦ ꯆꯥꯅꯨꯄꯥ ꯑꯁꯤꯒꯨꯝꯕ ꯊꯥꯡꯁꯤꯗꯤ ꯐꯖꯔꯕꯁꯨ ꯀꯔꯤꯗ ꯆꯅꯐꯝꯕꯨ ꯂꯩꯕꯒꯦ ꯁꯤꯖꯤꯟꯅꯐꯝꯕꯨ ꯑꯃꯠꯇ ꯂꯩꯇꯦꯗ ꯀꯥꯟꯅꯗꯕ ꯊꯥꯡꯅꯤ ꯁꯅꯥꯊꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯔꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯕ ꯅꯤꯡꯊꯧꯗꯨ ꯁꯅꯥꯊꯣꯏꯒꯤ ꯋꯥꯗꯨꯗ ꯁꯤꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯇꯤ ꯃꯁꯤ ꯀꯔꯝꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯆꯍꯤꯕꯨ 17 ꯈꯛ ꯁꯨꯕꯗ ꯉꯥꯏꯔꯤ ꯅꯍꯥꯛꯄꯨ ꯃꯗꯨꯒꯤ ꯊꯥꯡꯁꯥꯡꯗꯨꯕꯨ ꯁꯤꯖꯤꯟꯅꯕꯕꯨ ꯍꯩꯒꯗ꯭ꯔꯥꯅꯦ ꯑꯗꯨꯒꯅꯦ ꯑꯃꯔꯣꯝꯗ ꯅꯄꯥ ꯑꯩꯍꯥꯛꯇꯤ ꯅꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯊꯥꯡꯒꯤ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯆꯍꯤ 70-80 ꯃꯇꯨꯡꯗ ꯈꯔ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥꯊꯣꯏ ꯉꯛꯅ ꯈꯨꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯆꯍꯤ 70 ꯍꯥꯏꯕ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯑꯩ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯆꯍꯤꯗꯣ ꯌꯥꯝꯅ ꯊꯦꯡꯃꯜꯂꯤ ꯅꯤꯡꯊꯧ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯆꯥꯅꯨꯄꯥ ꯃꯗꯨꯕꯨ ꯉꯝꯒꯗ꯭ꯔꯥꯅꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯃꯍꯩꯁꯨ ꯇꯝꯅꯤꯡꯗ꯭ꯔꯒ ꯀꯔꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯆꯍꯤ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥꯊꯣꯏꯗꯣ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯟꯖꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯐꯥꯎꯕꯅꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯎꯔꯤꯕꯅꯣ ꯈꯪꯒꯅꯤ ꯍꯌꯦꯡꯃꯛ ꯑꯩ ꯊꯥꯡꯁꯤ ꯁꯤꯖꯤꯟꯅꯕ ꯁꯣꯏꯗꯅꯃꯛ ꯇꯝꯕꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯩꯁꯦ ꯀꯌꯥꯝ ꯊꯧꯅꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯎꯠꯀꯦ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯤꯕꯤ ꯑꯄꯤꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯁꯅꯥꯊꯣꯏꯅ ꯁꯥꯎꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ
ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯕꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯅꯦ? ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯇꯧꯔꯤꯕꯁꯦ." ꯑꯄꯤꯛꯄ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯄꯟꯊꯕ ꯇꯧꯔꯅꯨ. ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯕꯤꯔꯣ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯂꯩꯀꯣꯜ ꯑꯃꯗ ꯐꯝꯂꯒ ꯂꯩꯁꯤꯡꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯂꯥꯛꯄꯗꯣ ꯎꯕꯗꯨꯗ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯌꯦꯡꯕꯤꯌꯨ, ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯁꯤꯡꯁꯦ ꯃꯁꯤ ꯌꯦꯡꯂꯒ ꯑꯩꯍꯥꯛꯀꯤ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯐꯪꯖꯔꯦ꯫ ꯂꯩꯁꯤꯡꯁꯤꯕꯨ ꯏꯁꯤꯡ ꯆꯥꯏꯕ, ꯃꯈꯣꯏꯕꯨ ꯂꯩꯈꯣꯛ ꯁꯣꯝꯕꯤꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯕꯛꯅꯤꯗꯣ꯫ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯐꯅꯤ ꯈꯜꯂꯤ." ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯩꯍꯥꯛ ꯅꯪꯅ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯃꯗꯨꯗ ꯌꯦꯠꯂꯔꯣꯏ꯫ ꯑꯗꯨꯒꯅꯦ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯅꯝꯐꯨ ꯍꯥꯐꯨꯗ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯔꯣꯏ." ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯍꯔꯥꯎꯅ ꯈꯨꯝꯃꯤ, "ꯄꯥꯕꯨꯡ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ." ꯅꯤꯡꯊꯧꯅ ꯈꯨꯝꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯗꯁꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯉꯩ ꯏꯄꯥꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯤꯌꯥꯝꯕꯨ ꯌꯥꯅꯕ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯅꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯇꯤ." ꯄꯥꯔꯤ ꯉꯛꯅ ꯈꯨꯝꯂꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯍꯥꯛꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯛꯇ ꯈꯟꯕ, ꯃꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯅꯤ ꯃꯁꯤꯔꯥ?" ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯗꯨꯃꯛꯅꯤ꯫ ꯃꯤꯌꯥꯝꯕꯨ ꯌꯥꯅꯕ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯈꯧꯔꯥꯡꯕꯗꯣ ꯊꯥꯗꯣꯛꯄ ꯇꯝꯒꯗꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯅꯧꯕ ꯈꯣꯏꯗꯥꯖꯕ ꯁꯤꯟꯐꯝꯗꯣ ꯅꯨꯡꯉꯥꯏꯅ ꯇꯧꯖꯍꯧꯔꯣ꯫ ꯏꯄꯥ ꯆꯠꯂꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯕꯗ ꯄꯥꯔꯤ ꯁꯥꯎꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ "ꯀꯔꯤ? ꯑꯩꯕꯨ ꯍꯦꯛ ꯑꯄꯣꯛꯄ ꯏꯄꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯎꯔꯤꯕ? ꯈꯪꯒꯅꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯊꯧꯅꯥ ꯐꯕ, ꯃꯤꯌꯥꯝꯅ ꯌꯥꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯏꯄꯥꯒꯤ ꯃꯐꯝꯗ ꯎꯠꯄ ꯇꯥꯔꯦ." ꯑꯔꯣꯏꯕꯗ ꯅꯤꯡꯊꯧꯗꯣ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯂꯩꯀꯣꯜꯗꯨꯕꯨ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯂꯝꯕꯅꯤ꯫ ꯃꯄꯥꯕꯨꯡ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯑꯩꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯦ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯇ꯭ꯔꯅꯦ?" ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯁꯥꯒꯤ ꯂꯥꯏꯗꯣ ꯌꯦꯡꯂꯨꯕ ꯇꯧꯗ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯂꯤ." ꯊꯣꯏꯕ ꯉꯛꯅ ꯍꯥꯏꯔꯝꯃꯤ, "ꯋꯥꯐꯝꯗꯨ ꯅꯠꯇꯦ ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨꯕꯨ ꯌꯦꯛꯆꯕꯅꯤ." ꯅꯤꯡꯊꯧꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯎꯃꯪ ꯋꯥꯃꯪ ꯂꯩꯀꯣꯜꯒꯨꯝꯕꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯗꯕ꯭ꯔꯥ?" ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯍꯥꯛꯀꯤ ꯂꯥꯏꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯒꯦ?" ꯅꯤꯡꯊꯧꯗꯨ ꯂꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯂꯥꯏꯁꯤꯡꯁꯦ ꯎꯖꯥꯎꯒꯨꯝꯕ, ꯎꯃꯪꯒꯨꯝꯕ, ꯂꯩꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯌꯦꯛꯄ ꯎꯏ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯔꯨꯛ ꯆꯤꯡꯒꯨꯝꯕ, ꯃꯤꯒꯤ ꯁꯛꯇꯝꯒꯨꯝꯕ, ꯈꯨꯜ ꯑꯃꯒꯨꯝꯕ ꯌꯦꯛꯄꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯁꯤꯒꯨꯝꯕꯇ ꯌꯦꯛꯄꯒꯤ ꯃꯍꯨꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯁꯛ ꯁꯛꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ." ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯍꯔꯥꯎꯅ ꯈꯨꯝꯃꯤ, "ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯀꯣꯅꯨꯡꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯆꯤꯡ ꯄꯥꯠ ꯅꯠꯇ꯭ꯔꯒꯅ ꯄꯣꯠꯁꯛꯁꯤꯡꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯦꯛꯄ ꯇꯥꯕꯅꯤ." ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯅꯁꯥꯅ ꯊꯥꯒꯠꯆꯔꯤ." ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯅꯤꯅꯦ ꯏꯆꯥꯅꯨꯄꯥ,
ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯣ ꯆꯠꯈ꯭ꯔꯦ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯑꯄꯤꯛꯄ ꯂꯥꯏꯔꯦꯝꯕꯤꯗꯣ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯥꯡ ꯌꯧꯔꯕꯅꯤ ꯑꯩꯍꯥꯛꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯅꯥꯊꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯛꯐꯝꯗꯨ ꯈꯪꯗꯅꯕꯒꯤꯗꯃꯛ ꯐꯤꯖꯣꯜ ꯑꯃꯟꯕ ꯁꯦꯠꯆꯤꯜꯂꯝꯃꯤ ꯀꯣꯅꯨꯡꯗꯨꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤ ꯑꯃꯗ ꯆꯠꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯑꯩꯒꯤ ꯏꯄꯥꯗ ꯑꯩꯁꯦ ꯀꯌꯥꯝ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯣ ꯎꯠꯄ ꯇꯥꯔꯦ ꯑꯩꯕꯨ ꯌꯥꯝꯅ ꯁꯣꯟꯕꯒꯤ ꯃꯑꯣꯡꯗ ꯏꯄꯥꯅ ꯈꯜꯂꯤꯅꯦ ꯁꯅꯥꯊꯣꯏꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯑꯄꯤꯛꯄ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯅ ꯁꯅꯥꯊꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯁꯅꯥꯊꯣꯏ ꯈꯨꯜ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯁꯦꯝ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃꯈꯛ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯍꯅꯨꯕꯤꯗꯨꯒꯤ ꯄꯣꯂꯥꯡꯗꯣ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯍꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯄꯣꯂꯥꯡꯗꯨꯗꯒꯤ ꯁꯦꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯦ ꯍꯅꯨꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯅꯕꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯩꯍꯥꯛꯀꯤ ꯄꯣꯂꯥꯡꯁꯤꯕꯨ ꯑꯃꯨꯛꯇ ꯈꯨꯟꯒꯠꯄꯤꯌꯨ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯗꯨꯗ ꯁꯅꯥꯊꯣꯏ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯑꯩꯕꯨ ꯈꯨꯟꯒꯠꯄꯤꯌꯨ ꯍꯥꯏꯕ ꯃꯁꯤꯗꯤ ꯑꯩꯅ ꯊꯥꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯀꯔꯤꯒꯤ ꯈꯨꯟꯒꯗꯧꯔꯤꯕꯅꯣ ꯅꯁꯥꯅ ꯊꯥꯗꯕ ꯄꯣꯠꯄꯨ ꯅꯁꯥꯅ ꯈꯨꯟꯖꯧ ꯁꯅꯥꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯍꯅꯨꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯣ ꯅꯍꯥꯛꯄꯨꯗꯤ ꯅꯤꯡꯊꯧ ꯑꯃꯅ ꯍꯦꯟꯅ ꯊꯧꯖꯥꯜ ꯍꯩ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯝꯆꯠꯇꯤ ꯑꯃꯣꯠꯄ ꯑꯅꯥꯟꯕ ꯈꯥꯏꯗꯦ ꯃꯤꯕꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯇꯦꯡ ꯁꯠ ꯄꯥꯡꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕꯅꯁꯨ ꯃꯇꯦꯡꯒ ꯄꯥꯡꯅꯤꯡꯗꯕ ꯁꯥꯔꯤꯕ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯁꯅꯥꯊꯣꯏ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯦ ꯃꯍꯥꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯈꯤꯕ ꯂꯩꯇ꯭ꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯅꯥꯊꯣꯏ ꯍꯅꯨꯕꯤꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯂꯥꯟꯖꯔꯦ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯈꯨꯟꯒꯠꯂꯝꯃꯤ ꯍꯅꯨꯕꯤꯗꯨꯁꯨ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯤꯗꯅ ꯑꯗꯨꯝꯅ ꯑꯁꯣꯟ ꯑꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤꯗꯨ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯍꯅꯨꯕꯤꯗꯨ ꯆꯠꯈ꯭ꯔꯕꯗ ꯁꯅꯥꯊꯣꯏ ꯊꯣꯛꯂꯤꯕ ꯊꯧꯑꯣꯡꯗꯨ ꯋꯥꯈꯜ ꯈꯜꯂꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯀꯣꯅꯨꯡꯗꯨꯒꯤ ꯊꯣꯡꯗꯨꯕꯨ ꯉꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡꯗꯣ ꯂꯩꯃꯥꯏꯗ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯇꯥꯍꯜꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯄꯥꯈꯠꯅ ꯑꯩꯒꯤ ꯊꯥꯡꯁꯥꯡꯁꯤ ꯃꯣꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯒꯠꯂꯝꯃꯤ ꯊꯥꯡꯁꯥꯡ ꯄꯟꯈꯤꯕꯗꯨꯗ ꯊꯥꯡꯁꯥꯡꯗ ꯉꯥꯎꯖꯕ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯊꯣꯏꯗꯣ ꯍꯔꯥꯎꯅ ꯊꯣꯉꯥꯛꯄꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯟꯅ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯇꯥꯔꯝꯃꯤ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛ ꯂꯥꯟ ꯇꯥꯔꯛꯀꯗꯕ ꯖꯥꯠꯂꯥ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯊꯣꯉꯥꯛꯄꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯅꯣꯡꯗꯝ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯗ ꯊꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯂꯨꯛꯊꯔꯒ ꯂꯩꯕ ꯇꯥꯕꯅꯤꯗꯣ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁꯅꯥꯊꯣꯏ ꯈꯨꯗꯛꯇꯨꯗ ꯐꯟ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯟ ꯇꯥꯔꯛꯂꯒ ꯑꯩꯈꯣꯏꯅ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯂꯨꯛꯊꯔꯒ ꯂꯩꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯣ ꯁꯤꯊꯕꯈꯩ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯑꯉꯥꯎꯕꯅꯣ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯌꯦꯛꯅꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯇꯣꯞꯄ ꯊꯣꯉꯥꯛꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯍꯣꯏꯅꯦꯍꯦ ꯅꯍꯥꯛꯀꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯅ ꯀꯔꯝꯅ ꯂꯥꯟ ꯁꯣꯛꯅꯒꯗꯧꯔꯤꯕꯅꯣ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯒꯗꯕꯅꯤ
Wadu tabada thongakpa amana amuk Sanathoi-bu konsilaga hairami. Adubu karisu warugano pamasa. Nahak mathang mapok haibado. Madu leiba taragadi ningthau masa natragana lanmi oyu. Aduga lan soknabado phangbo oijo. Asumna haiduna Sanathoi-bu karemnarami. Makhoina asumna karemnaribasi Sanathoina masak lotpaduna masak khangdabagini. Thongakpa anigi waduda Sanathoi-do ikaibana mamai mamit nokhatpa phawba ngamlamde. Kudak tuda mafamdo thadoklaga laklammi. Aduga lambi amada amuk chatlammi. Mitkup kharagi matungni wabadagi mahak u amagi makhada potharammi. Aduga asumna wakhal tawrammi. Oh, aigi wakhal se kayada lankrabano. Aina tamgadaba honagadaba mahi kaya marum wali. Asuk kuiba sahi se aigi papung se asigumba thabak mayam se mathanata pubada yamna waramgani ko. Haujikti ai yamna ningamlaktre. Aigi ipana aingonda haikiba wasingdo haujikta kayada magun leikrabano. Sanathoina haijariba wafam pumnamak lairembiduna tahaurammi aduga mamon tauraga asumna soli. Oh, amadi mitkap thokledana. Haujikti anisubagi thabak amuk pangthuklurage. Asumna hairaga lairembidu parigi manak tamna laklammi. Somdana paridu khul amada asum koithorakpa matamda la yekpa nupa amakhak thengnarammi. Maduda mahakna asumna sonjarammi. Oh, kayada ningthijana yekhraba laino. Adubu mahakna yeklibasidagidi aina hena phajahanba ngamnida. Asumna hairamlaga pari lambi amada amuk laklammi. Lairembiduna parigi manakta asum inarakpa matamda laptakna lila sanaba miyoi khara mathwai nungaitana phamlaga leibadu urammi. Makhoibu ubada momon noklaga pena khongba nupadu mitrang tauraga hakthi khalhalammi. Hakthi khanbagi makholdu tabada parido mamai phat leithoklammi. Yengluba matamdadi lila sanaba miyoini haibasi khangbadagi harauna chensillammi. Aduga hairammi. Nakhoibu lila sanaba chatkadawriba natro. Aduga mafamsida karigi nungaitana phamlaga leiriba. Wadu tarubada dhol thinba nupaduna asumna hairammi. Nupamasa aikhoigi awang nungpok thangbada leiba khulsidagi ningthaugi miyoi khara aikhoigi leibaksigi konungda thunglagadawribani. Maduda aikhoigi jagoise utlaga miyamsingdo harauhanba pambani. Adubu pamasa aikhoidi jagoise ningthina sabasu amata haite. Wadu tarubada pari noklaga hairammi. Ihe madugi oiragadi karimata wabiganu. Aise jagoi saba matik sana hai. Aigi jagoida miyamna kalaknaribani. Ai loinamak takpigi. Asumna hairaga miyoisingdu jagoi saba tambirammi. Mitkup kharagi matungda jagoido tambiba loirabada jagoi sabi nupisingduna harauna hairammi. Nupamasa nungaire. Nahakna aikhoigi mateng pangbibase asukki matik nungaire. Horen nungthilgi matamda konungda karaktuna aikhoigi jagoise yengba lauko. Miyoisingdu chatkhrabada pari momon noklaga asumna sonjai. Oh, aigi ihaise atopa miyoisingda takpi tambiraga haikibasidi ai yamna harauba phawina. Matung tarakpadasu aigi haisingmasingse miyamda tambirage. Aduga mateng panglage. Asumna tawrabadi ai ningthau soidanamak oiba yani. Aigi ipana isagi oiba apamba thadou. Miyambu yanaba chatlu haibado ai haujikti wakhal lakle. Ai ningthau amagi asumba magun amadi khangba ngamle. Wafamsi tabada lairembido haraurammi. Aroiba thabak oina Rajkumar ahan thoibagi manakta laklammi. Thoiba turel amagi mayada lai yeklaga lairammi. Madu ubada lairembiduna asumna khalli. Aihak mana lairiba mafamse hongdok handaba yade. Thoiba mahakna yekliba laiduda yenglammi aduga haijarammi. Aina lairiba mafamse masigi leikol
ꯎꯖꯥꯎ ꯀꯌꯥꯗꯤ ꯂꯣꯏꯅꯃꯛ ꯌꯦꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯥꯏꯗꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯗꯣꯛꯂꯝꯃꯤ꯫ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯑꯩꯅ ꯋꯥꯅ ꯌꯦꯛꯆꯔꯤꯕ ꯂꯥꯏꯁꯦ ꯑꯃꯣꯠꯄ ꯎꯐꯨꯜꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦꯗꯣ꯫ ꯐꯔꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯦ ꯍꯣꯡꯗꯣꯛꯇꯕ ꯌꯥꯔꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯗꯛꯇꯨꯗ ꯃꯐꯝꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯏ ꯌꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯅꯨꯕ ꯑꯃꯈꯛ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯣꯡꯗ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯇꯨꯁꯤꯜꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡꯗꯨꯅ ꯁꯣꯏꯕꯗꯒꯤ ꯊꯣꯏꯕꯒꯤ ꯂꯥꯏꯗꯨꯗ ꯂꯣꯏꯅꯃꯛ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯎꯔꯨꯕꯗ ꯄꯥꯔꯤ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ, ꯀꯔꯤꯅꯣ ꯍꯅꯨꯕ? ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯃꯤꯠꯀꯥꯗꯨꯕꯨ ꯎꯗ꯭ꯔꯕꯔꯣ? ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯌꯦꯛꯆꯔꯤꯕ ꯂꯥꯏꯁꯤꯕꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ." ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯍꯅꯨꯕꯗꯣ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥꯃꯆꯥ, ꯑꯩꯍꯥꯛꯀꯤ ꯈꯣꯡꯁꯦ ꯄꯟꯕꯗꯒꯤ ꯇꯨꯁꯤꯟꯈꯤꯕꯅꯤ꯫ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯦꯛꯂꯤꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯐꯝ ꯑꯃꯈꯛ ꯂꯩꯌꯦ꯫ ꯃꯗꯨ ꯌꯦꯛꯂꯕꯗꯤ ꯌꯥꯝꯅ ꯐꯖꯅꯤꯕꯨ." ꯐꯖꯔꯕ ꯂꯩ ꯀꯌꯥ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯥꯞꯄꯗ ꯆꯤꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯖꯔꯕ ꯀꯪꯉꯥ ꯀꯌꯥ ꯑꯃꯁꯨ ꯏꯁꯤꯡ ꯊꯛꯂꯒ ꯂꯩꯕ ꯃꯐꯝꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯊꯣꯏꯕ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ꯫ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯑꯍꯜ, ꯃꯐꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ." ꯍꯅꯨꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯁꯣꯝꯒꯤ ꯂꯝꯕꯦꯜꯁꯦ ꯃꯁꯤꯗ ꯆꯨꯝꯇ꯭ꯔꯤꯡ ꯆꯠꯂꯨ, ꯑꯗꯨꯒ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯅꯤ꯫ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯏꯊꯪ ꯊꯪꯕꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯁꯨꯔꯨꯡꯗꯨꯗ ꯆꯪꯂꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯝ ꯂꯩꯔꯕꯅꯤ." ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯍꯅꯨꯕꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯖꯔꯝꯃꯤ, "ꯌꯧꯗꯤ ꯌꯧꯔꯦ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦꯅ꯫ ꯁꯤꯗꯗꯤ ꯑꯀꯪꯕ ꯎꯅ ꯂꯩꯀ꯭ꯔꯛ ꯆꯠꯂꯕ ꯄꯨꯈ꯭ꯔꯤ ꯑꯃ, ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯗꯣ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯈꯪꯒꯅꯤ, ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯣ." ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯣ ꯈꯪꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯁꯣꯏ, ꯃꯐꯝꯁꯤꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ." ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯉꯛꯅ ꯈꯨꯝꯃꯤ, "ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦꯅ." ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯐꯝꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯈꯨꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯅ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯤꯈ꯭ꯔꯦ꯫ ꯈꯨꯜꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯄꯤꯈꯤꯗ꯭ꯔꯦ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯃꯍꯥꯛꯅꯕꯨ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯍꯥꯏꯕ? ꯅꯨꯄꯤ ꯃꯆꯥ, ꯃꯗꯣ ꯑꯔꯥꯟꯕ ꯑꯣꯏꯅꯤ." ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯠꯈ꯭ꯔꯕꯗꯨꯗ ꯊꯣꯏꯕ ꯋꯥꯈꯜ ꯇꯧꯔꯝꯃꯤ, "ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯁꯨꯝꯅ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯑꯣ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯋꯥꯍꯩꯗꯣ ꯀꯌꯥꯗ ꯅꯤꯡꯉꯝꯗꯕ ꯑꯣꯏꯔꯕꯅꯣ? ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯒꯤ ꯏꯄꯥꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯩ ꯂꯩꯅ ꯂꯩꯅ ꯀꯌꯥꯗ ꯋꯥꯍꯜꯂꯕ? ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ 3 ꯂꯩꯕꯕꯨ ꯏꯄꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯗꯕ ꯃꯈꯩ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯅꯔꯤꯕꯅꯤꯀꯣ? ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯥꯕꯨ ꯅꯍꯥꯟ ꯃꯈꯩ ꯃꯤꯔꯥꯏꯔꯨꯕꯁꯦ ꯀꯌꯥꯗ ꯂꯥꯜꯂꯕꯅꯣ?" ꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯔꯝꯃꯤ, "ꯑꯣ, ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯄꯣꯊꯥꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯦ ꯃꯥꯂꯦꯝꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯕ ꯆꯠꯀꯦ ꯈꯟꯕꯅꯤ꯫
ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯋꯥꯅ ꯂꯦꯜꯂꯨ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ ꯃꯤꯠꯀꯨꯞꯁꯤꯗ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝꯃꯛꯇꯨ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯗ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯀꯞꯆꯔꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧꯗꯣ ꯊꯃꯣꯏ ꯄꯦꯟꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯊꯣꯏꯕꯅ ꯍꯥꯏꯔꯛꯈꯤ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯀꯔꯤꯒꯤ ꯄꯥꯕꯨꯡꯅ ꯋꯥꯔꯨꯅꯤ ꯑꯁꯨꯛ ꯁꯣꯜꯂꯕ ꯏꯄꯥꯕꯨ ꯅꯍꯥꯟ ꯃꯈꯩ ꯅꯤꯡꯊꯧꯒꯤ ꯐꯝꯁꯤꯕꯨ ꯉꯥꯛꯁꯜꯍꯜꯂꯤꯕꯁꯦ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯀꯣꯟꯁꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯏꯕꯕꯨ ꯅꯤꯡꯊꯧꯒꯤ ꯐꯝ ꯍꯥꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯣꯏꯃꯤꯟꯅꯗꯨꯅ ꯊꯧꯕꯨꯁꯨ ꯄꯨꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ